ꯀꯗꯔ ꯍꯩꯕ ꯌꯥꯏꯐꯕꯅꯤ ꯂꯝꯍꯨꯏꯒ ꯈꯦꯟꯅꯕ ꯂꯩꯇꯕꯅꯤ ꯑꯗꯨꯅ ꯇꯞꯊꯁꯅꯔꯒ ꯍꯥꯏꯔꯛꯏ ꯁꯤꯅꯕꯨ ꯃꯤꯔꯛ ꯇꯤꯟꯗꯣꯏꯅꯦ ꯊꯣꯔꯛꯄ ꯁꯥꯏ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯅꯇꯣꯝꯇ ꯏꯃꯨꯡꯗ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒꯅꯦ ꯅꯤꯡꯊꯧ ꯁꯥꯔ ꯂꯩꯔꯁꯨ ꯍꯨꯏꯗꯧꯅ ꯑꯎꯕ ꯈꯨꯗꯤꯡꯒꯤ ꯒꯧ ꯈꯣꯡꯂꯤꯗꯨꯅ ꯅꯪꯁꯦ ꯀꯔꯝꯕ ꯊꯥꯛꯇ ꯂꯩꯒꯗꯕꯅꯣ ꯑꯗꯨꯝ ꯃꯇꯥꯛꯁꯦ ꯅꯣꯡꯗꯥꯔꯦꯝꯕꯗꯣ ꯌꯥꯏꯐꯕꯕꯨ ꯍꯦꯟꯅ ꯅꯛꯅ ꯆꯪꯁꯤꯜꯂꯒ ꯃꯆꯤꯜ ꯀꯥꯡꯒꯦ ꯇꯧꯔꯛꯄꯗ ꯃꯤꯠꯈꯨꯅ ꯀꯩꯅꯣ ꯇꯧꯕꯤꯔꯤꯁꯤꯕꯣ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯈꯣꯟ ꯀꯟꯕ ꯌꯥꯕ ꯃꯐꯝ ꯅꯠꯇꯦ ꯃꯁꯦ ꯅꯈꯣꯏꯅ ꯀꯨꯁꯤ ꯇꯧꯕ ꯌꯥꯕ ꯃꯐꯝꯂꯣ ꯊꯛ ꯈꯥ ꯅꯥꯏꯅ ꯆꯠꯅꯔꯤꯕ ꯃꯐꯝꯅꯤ ꯏꯊꯥ ꯊꯥꯖꯗꯅ ꯃꯤꯠꯈꯨꯗꯣ ꯌꯥꯏꯐꯕꯒꯤ ꯃꯤꯆꯪꯗ ꯂꯩꯔꯒ ꯅꯣꯡꯗꯥꯔꯦꯝꯕꯕꯨ ꯌꯦꯡꯂꯒ ꯃꯈꯥ ꯇꯥꯔꯛꯏ ꯏꯌꯥꯝꯕ ꯉꯁꯤꯗꯒꯤ ꯏꯌꯥꯝꯕꯒ ꯑꯩꯈꯣꯏꯒ ꯃꯔꯤ ꯇꯠꯅꯕ ꯇꯥꯔꯦ ꯅꯪꯒ ꯑꯩꯅꯩ ꯍꯥꯏꯕ ꯌꯥꯅꯆꯦꯗꯣ ꯈꯨꯗꯛꯁꯤꯗ ꯑꯩꯅ ꯂꯣꯏꯁꯤꯟꯒꯅꯤ ꯋꯥꯍꯩꯁꯤꯅ ꯅꯣꯡꯗꯥꯔꯦꯝꯕꯕꯨ ꯏꯀꯥꯏꯕ ꯈꯪꯄꯣꯛ ꯄꯣꯛꯂꯛꯏ ꯌꯥꯏꯐꯕꯒꯤ ꯀꯂꯔ ꯄꯥꯏꯔꯝꯕꯗꯣ ꯇꯞꯅ ꯊꯥꯗꯣꯛꯏ ꯌꯥꯏꯐꯕꯁꯨ ꯀꯔꯦꯝꯅꯕ ꯃꯤꯅꯣꯛꯅ ꯅꯣꯡꯗꯥꯔꯦꯝꯕꯕꯨ ꯌꯦꯡꯂꯤ ꯅꯨꯡꯁꯤꯅ ꯃꯤꯠꯈꯨꯕꯨ ꯑꯃꯨꯛ ꯆꯩꯊꯠꯂꯛꯏ ꯅꯪꯒꯤ ꯈꯣꯟꯗꯣ ꯀꯟꯃꯜꯂꯤ ꯃꯤꯠꯈꯨꯅ ꯀꯩꯒꯤ ꯀꯟꯕꯅꯣ ꯃꯥꯅ ꯎꯠꯂꯤꯕ ꯃꯑꯣꯡꯁꯤꯕꯣ ꯃꯤꯠꯈꯨ ꯅꯪ ꯑꯝꯇ ꯐꯝꯃꯣ ꯃꯌꯥꯝꯁꯨ ꯄꯨꯟꯅ ꯑꯝꯇ ꯐꯝꯁꯦ ꯁꯥꯎꯅꯗꯅ ꯋꯥ ꯇꯞꯅ ꯉꯥꯡꯅꯁꯦ ꯈꯟꯅꯁꯦ ꯃꯤꯠꯈꯨꯗꯤ ꯗꯛ ꯁꯥꯎꯅ ꯐꯝꯊꯩ ꯌꯥꯏꯐꯕꯒ ꯊꯣꯏꯍꯟꯕꯒꯗꯤ ꯆꯤꯝꯕꯥꯜ ꯆꯤꯡꯂꯞ ꯐꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯗꯥꯔꯦꯝꯕꯗꯤ ꯐꯝꯊꯕ ꯉꯝꯗ꯭ꯔꯦ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯀꯨꯞꯅ ꯌꯦꯡꯂꯒ ꯇꯥꯃꯣ ꯐꯝꯕꯤꯌꯨ ꯃꯤꯠꯈꯨꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯩꯅ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯖꯔꯤ ꯅꯣꯡꯗꯥꯔꯦꯝꯕꯗꯨ ꯆꯠꯈ꯭ꯔꯁꯤꯔ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯈꯥꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯤꯠꯈꯨꯅ ꯊꯛ ꯈꯥ ꯄꯜꯂꯒ ꯉꯥꯡꯈꯤꯕꯗꯨꯅ ꯉꯝꯗ꯭ꯔꯦ ꯃꯔꯨ ꯂꯨꯛꯅ ꯐꯝꯃꯤ ꯅꯨꯡꯁꯤꯗꯦ ꯐꯝꯗꯦ ꯂꯦꯞꯂꯤ ꯑꯗꯨꯃꯛ ꯃꯈꯣꯏꯅ ꯏꯪꯊꯈ꯭ꯔꯕꯗ ꯏꯆꯟꯗꯣ ꯅꯨꯡꯁꯤꯒꯤ ꯅꯥꯛꯇ ꯂꯦꯞꯂꯔꯦ ꯃꯈꯣꯏꯅ ꯌꯦꯡꯅꯩ ꯍꯥꯏꯔꯞ ꯐꯝꯂꯨꯕꯁꯨ ꯇꯧꯔꯨꯗꯦ ꯏꯆꯟꯗꯨ ꯍꯥꯃꯨ ꯍꯥꯃꯨ ꯌꯥꯏꯐꯕ ꯅꯣꯡꯗꯥꯔꯦꯝꯕ ꯃꯈꯣꯏ ꯑꯅꯤ ꯄꯨꯜꯂꯕꯗꯤ ꯌꯥꯏꯐꯕꯗ ꯍꯥꯟꯅ ꯑꯗꯨꯝ ꯀꯧꯕ ꯉꯥꯡꯕ ꯇꯧꯒꯟꯕꯅꯤ ꯉꯁꯤꯁꯨ ꯇꯧꯔꯛꯏ ꯗꯥ ꯌꯥꯏꯐꯕ ꯅꯈꯣꯏꯅ ꯄꯥꯝꯕꯤꯔꯤꯕꯁꯦ ꯀꯌꯥꯃꯨꯛꯅꯣ ꯌꯥꯏꯐꯕꯗꯣ ꯈꯔ ꯃꯨꯛ ꯂꯨꯞꯅ ꯈꯨꯝꯃꯤ ꯑꯩꯒꯤꯗꯤ ꯌꯥꯝꯂꯤ ꯃꯈꯩ ꯍꯦꯛꯇ ꯄꯥꯝꯃꯦ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯃꯃꯜ ꯄꯤꯌꯨ ꯍꯥꯏꯔꯕꯁꯨ ꯄꯤꯔꯗꯧꯅꯤ ꯏꯆꯟꯗꯣ ꯑꯃꯨꯛ ꯅꯣꯡꯗꯥꯔꯦꯝꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯦ ꯁꯔꯒꯤꯗꯤ ꯍꯥꯟꯅꯒꯤꯗꯣ ꯑꯗꯨꯝ ꯀꯥꯏꯗꯅ ꯂꯧꯕꯤꯒꯗꯕ ꯅꯠꯇ꯭ꯔꯥ ꯁꯔ ꯀꯧꯔꯛꯄꯗ ꯅꯣꯡꯗꯥꯔꯦꯝꯕꯗꯣ ꯃꯔꯨ ꯂꯨꯛꯅ ꯐꯝꯂꯤꯕꯗꯣ ꯏꯆꯟꯗ ꯍꯥꯏꯐꯦꯠ ꯐꯠ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯏꯆꯟꯅ ꯁꯛꯐꯝ ꯀꯥꯏꯔꯝꯗ꯭ꯔꯕꯗ ꯇꯧꯐꯝ ꯈꯪꯗ ꯃꯑꯣꯡꯗ ꯈꯨꯝꯃꯤ ꯍꯣꯏ ꯃꯤꯠꯈꯨꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ꯭ꯔꯗꯤ ꯇꯣꯛꯄ ꯇꯥꯕꯅꯤ ꯑꯁꯤꯒꯨꯝꯕ ꯃꯤꯁꯤꯒ ꯀꯃꯥꯏꯅ ꯄꯨꯟꯗꯣꯏꯅꯣ ꯊꯣꯏꯍꯟꯕꯅ ꯑꯗꯨꯅꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯅꯨꯄꯤ ꯑꯅꯤꯗꯨ ꯃꯤꯠꯈꯨꯕꯨ ꯁꯥꯎꯅꯤꯡꯂꯁꯨ ꯐꯥꯊꯗꯨꯅ ꯂꯩ ꯏꯆꯟꯗꯨ ꯊꯣꯏꯍꯟꯕꯗ ꯑꯣꯟꯁꯤꯜꯂꯒ ꯗꯥ ꯊꯣꯏꯍꯟꯕ ꯄꯤꯕ ꯄꯤꯗꯕ ꯇꯣꯛꯄ ꯇꯣꯛꯇꯕꯅ ꯑꯃꯅꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯁꯔꯒ ꯑꯩꯈꯣꯏꯒꯗꯤ ꯍꯥꯟꯅꯗꯒꯤ ꯁꯥꯏꯟ ꯇꯧꯅꯗꯨꯅ ꯂꯥꯛꯂꯤꯕꯅ ꯍꯦꯛꯇ ꯇꯣꯛꯄꯁꯨ ꯌꯥꯔꯣꯏ ꯌꯥꯏꯐꯕꯅ ꯍꯥꯏꯕꯗꯤ ꯁꯔꯒ ꯑꯩꯈꯣꯏꯒ ꯃꯔꯛꯇ ꯁꯥꯎꯅꯕ ꯌꯥꯅꯗꯕ ꯑꯃꯠꯇ ꯂꯩꯔꯛꯇ꯭ꯔꯤꯌꯦ ꯍꯣꯏ ꯃꯥꯒꯤ ꯃꯅꯨꯡꯗ ꯐꯠꯆꯗꯕ ꯑꯗꯨꯃꯗꯤ ꯑꯩꯈꯣꯏꯅ ꯎꯁꯤꯜꯂꯨꯕ ꯌꯥꯗꯦ ꯃꯍꯥꯛꯀꯤ ꯊꯕꯛꯁꯤꯡ ꯐꯩ ꯅꯠꯇ꯭ꯔꯒ ꯐꯠꯇꯦ ꯑꯩꯈꯣꯏꯅ ꯄꯥꯟꯅꯔꯨꯕ ꯌꯥꯕꯁꯨ ꯅꯠꯇꯦ ꯍꯥꯏꯖꯔꯤꯕ ꯑꯩꯈꯣꯏꯒꯤꯗꯤ ꯑꯍꯥꯟꯕ ꯂꯥꯛꯄ ꯃꯤꯗꯨꯗ ꯑꯗꯨꯃꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕ ꯍꯥꯏꯕꯁꯦ ꯏꯊꯧꯅꯤ ꯄꯔꯁꯅꯦꯜ ꯂꯥꯏꯐꯀ ꯕꯤꯖꯤꯅꯦꯁ ꯂꯥꯏꯐꯀ ꯁꯛꯂꯣꯟ ꯃꯥꯟꯅꯕ ꯌꯥꯔꯣꯏ ꯃꯔꯤꯁꯨ ꯂꯩꯅꯍꯜꯂꯣꯏꯗꯕꯅꯤ ꯃꯔꯛꯇ ꯃꯤꯑꯣꯏ ꯑꯃꯅ ꯍꯦꯛꯇ ꯂꯥꯛꯂꯒ ꯃꯥ ꯐꯩ ꯅꯠꯇ꯭ꯔꯒ ꯐꯠꯇꯦ ꯍꯨꯜꯂꯒ ꯉꯥꯡꯕꯗ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯊꯥꯖꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯀꯔꯝ ꯇꯧꯅꯤ ꯃꯁꯥꯅ ꯆꯥꯎꯊꯕ ꯇꯥꯕꯅꯤ ꯑꯗꯨꯒ ꯄꯥꯎ ꯄꯨꯔꯛꯂꯒ ꯃꯁꯥꯒꯤ ꯀꯥꯟꯅꯕ ꯑꯣꯏꯖꯕ ꯊꯤꯕ ꯂꯥꯛꯄ ꯃꯤꯗꯨꯕꯨ ꯃꯕꯨꯛ ꯀꯌꯥꯝ ꯁꯦꯡꯅ ꯕꯤꯖꯤꯅꯦꯁ ꯇꯧꯔꯝꯗꯣꯏꯅꯣ ꯑꯃꯅ ꯃꯃꯜꯒꯤ ꯍꯦꯟꯅ ꯄꯤꯕ ꯄꯜꯂꯤꯕꯗꯣ ꯇꯣꯛꯄꯤꯌꯨ ꯊꯃꯣꯏꯕꯨ ꯁꯦꯡꯂꯗꯤ ꯃꯌꯥꯝꯗ ꯄꯤꯅꯔꯤꯕ ꯆꯥꯡꯗꯒꯤ ꯃꯃꯜ ꯇꯥꯅ ꯄꯤꯊꯣꯛꯀꯦ ꯌꯥꯏꯐꯕ ꯁꯨꯛꯌꯦꯡ ꯌꯦꯡꯗꯦ ꯃꯥꯅ ꯉꯥꯡꯂꯤꯕꯗꯣ ꯑꯗꯨꯉꯩ ꯍꯣꯇꯦꯜ ꯁꯪꯒꯥꯕ ꯅꯨꯃꯤꯠꯇ ꯌꯥꯏꯐꯕꯗ ꯈꯣꯟ ꯀꯟꯅ ꯉꯥꯡꯈꯤꯕ ꯑꯗꯨꯗꯒꯤ ꯉꯁꯤ ꯑꯃꯨꯛ ꯑꯍꯥꯟꯕ ꯑꯣꯏꯅ ꯄꯔꯁꯅꯦꯜꯒꯤ ꯋꯥꯔꯤ ꯅꯠꯇ꯭ꯔꯕꯁꯨ ꯕꯤꯖꯤꯅꯦꯁꯀꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯁꯨ ꯈꯣꯟ ꯑꯗꯨꯝ ꯀꯂꯞ ꯇꯧꯔꯦ ꯃꯁꯤꯅ ꯇꯥꯛꯂꯤ ꯏꯆꯟꯒꯤ ꯊꯃꯣꯏꯗ ꯌꯥꯏꯐꯕꯕꯨ ꯌꯥꯅꯤꯡꯕ ꯁꯨꯛꯌꯥ ꯌꯥꯗꯦ ꯉꯁꯤ ꯃꯤꯀꯨꯞꯁꯤꯗ ꯅꯣꯡꯗꯥꯔꯦꯝꯕꯅ ꯈꯪꯕ ꯉꯝꯂꯛꯏ ꯃꯗꯨꯗꯤ ꯏꯆꯟꯅ ꯌꯥꯏꯐꯕ ꯃꯥꯕꯨ ꯁꯨꯛꯌꯥ ꯌꯥꯗꯦ ꯍꯥꯏꯕ ꯑꯗꯨꯅ ꯊꯣꯛꯂꯨꯕ ꯇꯧꯗ ꯍꯔꯥꯎꯕ ꯄꯣꯛꯆꯩ ꯃꯁꯤꯗ ꯅꯠꯇꯦ ꯃꯍꯥꯛꯀ ꯏꯆꯟꯒ ꯃꯐꯝꯁꯤꯗ ꯂꯥꯛꯃꯤꯟꯅꯈꯤꯕ ꯃꯇꯝꯗ ꯃꯦꯅꯦꯖꯔꯅ ꯏꯆꯟꯒꯤ ꯋꯥꯍꯩ ꯑꯃꯗ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯏꯔꯥꯏ ꯂꯥꯏꯅ ꯌꯥꯊꯣꯛꯈꯤꯕꯗꯨꯒꯤ ꯃꯔꯝꯁꯨ ꯈꯪꯂꯛꯈꯤ ꯀꯌꯥꯗ ꯃꯅꯨꯡ ꯃꯄꯥꯜ ꯅꯥꯏꯅ ꯆꯠꯂꯤꯕ ꯅꯨꯄꯤ ꯃꯥꯒꯤ ꯃꯇꯧꯅꯣ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯒꯨꯟ ꯃꯆꯦꯠ ꯑꯃ ꯅꯨꯄꯥ ꯃꯍꯥꯛꯅ ꯉꯁꯤ ꯈꯪꯕ ꯉꯝꯃꯛꯂꯦ ꯃꯥꯅ ꯋꯥꯈꯜꯒꯤ ꯏꯄꯥꯛꯇ ꯂꯨꯞꯂꯤꯉꯩ ꯃꯈꯣꯏ ꯀꯔꯤ ꯀꯔꯤ ꯉꯥꯡꯅꯈ꯭ꯔꯕꯅꯣ ꯈꯪꯍꯧꯗ꯭ꯔꯦ ꯌꯥꯏꯐꯕ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯋꯥ ꯉꯥꯡꯂꯛꯄꯗ ꯋꯥꯈꯜ ꯂꯥꯛꯏ ꯌꯥꯏꯐꯕꯅ ꯁꯔ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯧꯖꯈ꯭ꯔꯒꯦ ꯁꯔꯗꯤ ꯂꯩꯕꯤꯍꯧꯈꯤꯗꯣꯏ ꯑꯣꯏꯔꯝꯅꯤ ꯂꯩꯕꯤꯌꯣꯀꯣ ꯊꯣꯏꯍꯟꯕ ꯃꯈꯣꯏ ꯑꯅꯤ ꯊꯣꯔꯛꯄꯒꯤ ꯊꯣꯡꯖꯤꯜꯗ ꯃꯦꯅꯦꯖꯔꯒ ꯊꯦꯡꯅꯔꯦ ꯑꯅꯤꯗꯨ ꯌꯦꯡꯉꯤ
ꯃꯌꯥꯝ ꯀꯣꯐꯤ ꯄꯨꯖꯔꯛꯏ ꯌꯥꯏꯐꯕꯅ ꯑꯩꯈꯣꯏꯗꯤ ꯌꯥꯖꯔꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯁꯔꯨꯛꯇꯣ ꯑꯁꯤꯗ ꯐꯝꯂꯤꯕ ꯁꯔꯁꯤꯗ ꯑꯣꯏꯅ ꯄꯤꯊꯣꯛꯄꯤꯔꯣ ꯊꯣꯏꯌꯦꯟꯕꯅ ꯃꯥꯗꯤ ꯀꯣꯐꯤꯗ ꯉꯥꯎꯖꯕꯅꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯅꯤ ꯑꯅꯤꯗꯨꯅ ꯍꯥꯏꯔꯝꯂꯤꯕꯗꯣ ꯈꯪꯕꯅ ꯃꯦꯅꯦꯖꯔꯗꯣ ꯌꯥꯔꯛꯇ ꯉꯨꯔꯨꯡ ꯉꯨꯔꯨꯡ ꯉꯪꯂꯒ ꯑꯅꯤꯗꯨꯕꯨ ꯅꯨꯡꯁꯤꯗꯅ ꯁꯣꯜꯂꯤ ꯅꯣꯏ ꯑꯅꯤ ꯑꯩꯅ ꯄꯨꯂꯤꯁ ꯑꯣꯏꯔꯝꯃꯗꯤꯀꯣ ꯅꯈꯣꯡꯅꯒ ꯄꯨꯜꯂꯒ ꯏꯁꯤꯡꯗ ꯊꯥꯗꯒꯤꯅꯤ 3rd degree ꯃꯦꯊꯠꯇ ꯅꯔꯤꯜ ꯇꯦꯡꯈꯥꯏꯗꯧꯅꯤ ꯃꯗꯨꯗ ꯑꯩ ꯀꯅꯥꯅꯣ ꯈꯪꯒꯅꯤ ꯄꯨꯔꯛꯂꯤꯕ ꯀꯣꯐꯤꯗꯨ ꯇꯦꯕꯜꯗ ꯊꯝꯃꯤ ꯃꯦꯅꯦꯖꯔꯅ ꯀꯣꯐꯤ ꯂꯩꯔꯦ ꯏꯆꯟꯅ ꯇꯥꯃꯣ ꯍꯩ ꯃꯍꯤꯝꯇ ꯌꯥꯎꯕꯤꯔꯛꯀꯦꯔꯣ ꯁꯤ ꯍꯥꯏꯔꯒ ꯐꯝꯊꯩ ꯅꯨꯡꯁꯤꯁꯨ ꯍꯧꯖꯤꯛꯇꯗ ꯐꯝꯊꯔꯦ ꯋꯥꯏ ꯁꯪꯅ ꯃꯦꯅꯦꯖꯔꯅ ꯏꯕꯦꯝꯃꯒꯤꯔ ꯅꯠꯆꯗꯦ ꯁꯔꯒꯤꯅꯤ ꯅꯣꯡꯗꯥꯏꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯖꯔꯦ ꯃꯦꯅꯦꯖꯔꯅ ꯀꯔꯤ ꯍꯥꯏꯅꯈ꯭ꯔꯒꯦ ꯏꯕꯦꯝꯃ ꯏꯆꯟꯅ ꯇꯥꯃꯣ ꯃꯈꯣꯏꯗꯨ ꯄꯨꯟꯕ ꯌꯥꯕ ꯃꯤ ꯅꯠꯇꯦꯗ ꯀꯗꯥꯏꯗꯒꯤ ꯑꯃꯨꯛ ꯐꯥꯎꯖꯤꯜꯂꯛꯑꯃꯤꯅꯣ ꯈꯪꯗꯦ ꯃꯦꯅꯦꯖꯔꯗꯨ ꯀꯣꯐꯤ ꯀꯞ ꯑꯃ ꯄꯥꯏꯔꯒ ꯍꯥꯏꯔꯛꯏ ꯍꯣꯏꯅꯦ ꯀꯌꯥ ꯋꯥꯏꯋꯣꯡ ꯁꯥꯕ ꯃꯥꯟꯗꯦꯗ ꯁꯦꯜꯅ ꯃꯤꯕꯨ ꯂꯩꯕ ꯌꯥꯏꯌꯦꯅ ꯈꯟꯕ ꯃꯤꯗꯥ ꯉꯥꯛꯇ ꯑꯣꯏꯅ ꯄꯨꯏ ꯐꯔꯦ ꯑꯗꯨꯗꯤ ꯅꯈꯣꯏ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯕꯤꯔꯝꯃꯨ ꯀꯣꯐꯤꯗꯨ ꯊꯛ ꯊꯛꯂꯒ ꯆꯠꯈꯤ ꯏꯆꯟꯁꯨ ꯀꯣꯐꯤ ꯀꯞ ꯑꯃ ꯃꯤꯠꯈꯨꯗ ꯂꯥꯟꯁꯤꯜꯂꯤ ꯅꯨꯡꯁꯤꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯗ ꯀꯣꯐꯤ ꯂꯥꯜꯂꯤ ꯃꯤꯠꯈꯨꯅ ꯀꯣꯐꯤꯗꯨ ꯂꯧꯈꯤꯕꯒ ꯏꯆꯟꯅ ꯑꯩꯗꯤ ꯅꯪꯁꯦ ꯑꯆꯨꯝ ꯑꯔꯥꯟ ꯅꯤꯡꯊꯤꯅ ꯎꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯅꯤ ꯃꯤꯅ ꯍꯥꯏꯔꯕꯅꯤ ꯍꯥꯏꯅ ꯃꯇꯨꯡ ꯑꯗꯨꯃꯥꯏ ꯉꯥꯡꯁꯛꯀꯅꯨ ꯅꯨꯡꯁꯤꯅ ꯑꯗꯨꯅꯤ ꯑꯩꯅ ꯃꯥ ꯃꯤ ꯂꯩꯕꯩ ꯊꯥꯕꯤꯔꯕꯅꯤꯀꯣ ꯅꯠꯂꯝꯗ꯭ꯔꯗꯤꯅꯦ ꯅꯨꯡꯁꯤ ꯀꯅꯥꯅꯣ ꯈꯪꯂꯝꯒꯗꯧꯕꯅꯤ ꯅꯪ ꯏꯆꯟꯅ ꯅꯪꯅ ꯌꯥꯏꯐꯕ ꯍꯥꯏꯔꯤꯕ ꯃꯤꯁꯛꯁꯦ ꯂꯣꯏꯅꯕꯗ ꯍꯦꯛꯇ ꯇꯔꯥꯏ ꯇꯔꯥꯏꯅ ꯂꯣꯏꯅꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯅꯨꯡꯁꯤꯅ ꯍꯣꯏꯅꯦ ꯃꯁꯛꯇ ꯀꯤꯕꯨ ꯀꯤꯖꯩꯅꯦ ꯑꯩꯅ ꯌꯦꯡꯕꯗ ꯐꯠꯇꯕ ꯌꯥꯝ ꯃꯥꯜꯂꯦ ꯈꯟꯕꯅꯦꯕ ꯃꯤꯠꯈꯨꯁꯨ ꯁꯥꯎꯔꯞꯅ ꯅꯨꯄꯤ ꯅꯣꯏꯅꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯋꯥ ꯉꯥꯡꯀꯅꯨ ꯅꯨꯡꯁꯤꯅ ꯀꯩꯒꯤ ꯇꯨꯃꯤꯟ ꯂꯩꯕ ꯃꯤꯠꯈꯨꯅ ꯉꯔꯥꯡꯗ ꯏ ꯀꯥꯔꯤꯕꯅꯦ ꯑꯩꯁꯦ ꯅꯨꯡꯁꯤꯅ ꯀꯩꯒꯤꯅꯣ ꯅꯇꯨ ꯀꯥꯏꯅꯔꯕꯣ ꯀꯥꯏꯅꯕ ꯅꯠꯇꯦ ꯁꯥꯎꯅꯕ ꯃꯁꯤ ꯅꯨꯄꯤꯁꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯑꯩꯒꯤ ꯐꯣꯇೋ ꯄꯣꯁט ꯊꯥꯒꯠꯂꯛꯀꯅꯤ ꯍꯥꯏꯔꯒ ꯊꯥꯁꯨ ꯊꯥꯒꯠꯂꯛꯇꯅ ꯊꯑꯣꯏꯅ ꯉꯥꯏꯔꯤꯅꯤ ꯏꯆꯟꯅ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯊꯥꯁꯨ ꯊꯥꯒꯠꯂꯣꯏ ꯐꯥꯒꯤ ꯁꯨꯝ ꯇꯧꯔꯒ ꯅꯪ ꯍꯧꯖꯤꯛꯄꯨꯗꯤ ꯂꯝ ꯌꯥꯝ ꯍꯦꯜꯂꯤꯗ ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯂꯩꯃꯤꯟꯅꯔꯀꯥꯟꯗ ꯐꯨꯕꯗꯤ ꯌꯦꯡꯉꯨ ꯃꯁꯤ ꯑꯣꯐꯤꯁꯅꯤꯀꯣ ꯅꯁꯥꯅ ꯋꯥꯈꯜ ꯇꯥꯖꯧ ꯅꯨꯡꯁꯤꯅ ꯄꯤꯔꯛꯄ ꯀꯣꯐꯤꯗꯨ ꯊꯛꯂꯨꯕꯁꯨ ꯇꯧꯔꯨꯗ ꯀꯩꯁꯨ ꯍꯥꯏꯔꯝꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯍꯧꯒꯠꯂꯒ ꯆꯠꯈ꯭ꯔꯦ ꯃꯥꯅ ꯆꯠꯈꯤꯕꯗꯣ ꯑꯍꯨꯝꯗꯨꯅ ꯌꯦꯡꯂꯤ ꯅꯨꯄꯤ ꯑꯅꯤꯗꯨꯗꯤ ꯀꯔꯤꯁꯨ ꯍꯥꯏꯔꯨꯕ ꯇꯧꯗꯦ ꯃꯤꯠꯈꯨꯅ ꯉꯥꯎꯕꯨ ꯉꯥꯎꯖꯥꯠꯂ ꯁꯤ ꯅꯨꯄꯥꯁꯤꯅ ꯅꯨꯡꯁꯤ ꯐꯝꯂꯝꯕꯗꯩ ꯍꯧꯒꯠꯂꯒ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯤꯠꯈꯨꯒꯤ ꯂꯨꯛꯐꯝꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯊꯥꯏ ꯏꯕꯣ ꯅꯪ ꯑꯩ ꯈꯨꯠꯇꯅꯦ ꯁꯤꯅꯤ ꯉꯁꯥꯏꯈꯩꯅꯦ ꯂꯦꯝꯅ ꯗꯨꯛ ꯊꯥꯕꯤꯕꯩ ꯋꯥꯅꯤ ꯅꯪꯅ ꯁꯤ ꯅꯨꯄꯥꯁꯦ ꯌꯥꯝ ꯀꯟꯈꯠꯂꯤꯁꯤꯅ ꯀꯩ ꯍꯥꯏꯅꯤꯡꯉꯤꯕ ꯑꯄꯪ ꯍꯥꯏꯅꯤꯡꯕꯒꯤꯀꯣ ꯅꯀꯣꯛ ꯃꯆꯥꯗꯣ ꯁꯟꯊꯤ ꯍꯥꯟꯕ꯭ꯔꯣ ꯅꯪꯕꯨ ꯃꯤꯅ ꯀꯔꯤ ꯈꯟꯅꯤ ꯈꯜꯂꯣꯏ ꯀꯩꯝꯇ ꯈꯪꯗ꯭ꯔꯤꯁꯤꯕꯣ ꯍꯥꯜꯂꯦ ꯑꯩꯒꯤ ꯀꯣꯛꯁꯤꯗꯤ ꯁꯟꯊꯤꯒꯤ ꯁꯟꯊꯤ ꯉꯥꯛꯅꯤ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯑꯅꯤꯗꯨꯅ ꯃꯔꯩ ꯌꯦꯠꯅꯔꯤꯕꯗꯣ ꯏꯆꯟꯗꯤ ꯅꯣꯛꯇꯨꯅ ꯌꯦꯡꯂꯤ ꯆꯠꯈ꯭ꯔꯤꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯍꯟꯅꯁꯨ ꯌꯦꯡꯂꯨꯕ ꯇꯧꯗꯦ ꯇꯔꯪ ꯑꯃꯗ ꯊꯣꯔꯛꯂꯤꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯃꯆꯤ ꯑꯃꯗ ꯇꯨꯃꯤꯟ ꯂꯦꯞꯄꯤ ꯑꯗꯨꯒ ꯀꯩ ꯈꯜꯂꯨꯔꯕꯅꯣ ꯃꯇꯣꯝꯇ ꯅꯣꯛꯐꯦꯠ ꯇꯧꯏ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯔꯦꯝꯅꯕꯒꯤ ꯃꯤꯅꯣꯛꯅꯤ ꯅꯣꯛꯂꯤꯕꯁꯦ ꯂꯦꯞꯂꯝꯕꯗꯒꯤ ꯃꯈꯣꯡ ꯊꯥꯡꯒꯦ ꯇꯧꯕꯗ ꯏꯆꯟꯒꯤ ꯈꯣꯟꯖꯦꯜꯅ ꯌꯥꯝꯕꯨꯡ ꯃꯉꯛ ꯈꯛꯇ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯤ ꯎꯔꯤ ꯏꯆꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕꯗꯣ ꯏꯆꯟꯁꯨ ꯃꯈꯨꯠ ꯊꯥꯡꯒꯠꯂꯒ ꯌꯥꯝꯕꯨꯡꯒꯤ ꯃꯣꯕꯥꯏꯜ ꯀꯥꯎꯔꯝꯂ ꯃꯥꯜꯂꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯇꯞꯅ ꯊꯥꯡꯒꯠꯂꯒ ꯃꯣꯕꯥꯏꯜ ꯂꯧꯏ ꯑꯩꯗꯤ ꯚꯥꯞ ꯑꯣꯏꯔꯨꯗ꯭ꯔꯦ ꯉꯁꯥꯏ ꯃꯈꯩ ꯌꯦꯡꯁꯤꯜꯂꯨꯗꯤ ꯍꯧꯖꯤꯛꯇ ꯎꯔꯛꯂꯦ ꯃꯗꯨꯗꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯇꯣ ꯃꯥꯅ ꯂꯩꯈꯤꯕꯗꯨꯅꯤ ꯑꯗꯨꯕꯨ ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯒ ꯌꯥꯝꯕꯨꯡ ꯑꯩꯕꯨ ꯋꯥꯔꯧꯕ꯭ꯔꯥ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯕ ꯈꯣꯟꯐꯝꯗ ꯑꯩꯗꯤ ꯀꯩꯒꯤ ꯅꯪꯕꯨ ꯋꯥꯔꯧꯗꯣꯏꯕ ꯅꯪꯅ ꯀꯧꯅꯤꯡꯕ ꯃꯤꯡ ꯀꯧꯕꯗ ꯑꯩꯅ ꯊꯤꯡꯕꯒꯤ ꯍꯛ ꯂꯩꯇꯦꯗ ꯑꯩꯁꯨ ꯇꯉꯥꯏ ꯐꯗꯕꯒꯤ ꯌꯥꯝꯕꯨꯡꯅ ꯄꯥꯝꯗꯕ ꯃꯤꯡꯒꯧ ꯀꯧꯔꯨꯔꯦ ꯑꯗꯣ ꯅꯪꯅ ꯚꯤꯗꯤꯑꯣ ꯊꯥꯔꯛꯄꯗꯨꯕꯨ ꯀꯩ ꯍꯥꯏꯒꯦ ꯇꯧꯔꯤꯕꯅꯣ ꯂꯣꯏꯁꯤꯟꯗ꯭ꯔꯤꯉꯩ ꯃꯤꯠꯈꯨꯅ ꯀꯟꯅ ꯀꯧꯔꯛꯏ ꯏꯆꯟ ꯀꯧꯔꯛꯂꯤꯗꯨ ꯇꯥꯕꯗ ꯏꯆꯟꯗꯣ ꯃꯤꯠꯈꯨꯒꯤ ꯈꯣꯟꯖꯦꯜ ꯂꯥꯛꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯑꯗꯨꯒ ꯅꯣꯡꯗꯥꯏꯔꯦꯝꯕꯗ ꯑꯣꯟꯁꯤꯜꯂꯒ ꯌꯥꯝꯕꯣ ꯑꯩ ꯑꯃꯨꯛ ꯆꯪꯈ꯭ꯔꯒꯦ ꯍꯟꯅꯕꯁꯨ ꯇꯧꯕꯤꯔꯣ ꯅꯨꯄꯥ ꯑꯃꯕꯨ ꯍꯨꯟꯗꯣꯛꯂꯝ ꯌꯥꯝ ꯊꯨꯅ ꯆꯪꯈꯤ ꯑꯣꯟꯈ꯭ꯔꯦ ꯍꯣꯡꯈ꯭ꯔꯦ ꯅꯨꯄꯤ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯕꯨ ꯍꯣꯡꯗꯕ ꯑꯃꯈꯛꯇꯤ ꯂꯩꯔꯤ ꯃꯍꯧꯁꯥꯒꯨꯝ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯃꯤꯠꯆꯪꯗ ꯂꯦꯞꯄ ꯃꯥꯟꯕ ꯃꯇꯧ ꯑꯗꯨꯃꯛꯇꯤ ꯂꯦꯡꯗꯅ ꯂꯩꯔꯤ ꯏꯆꯟꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯖꯤꯟꯕꯁꯨ ꯉꯝꯗ ꯄꯥꯡꯗꯕ ꯅꯨꯄꯥꯗꯣ ꯃꯃꯥꯏ ꯂꯩꯔꯒ ꯃꯈꯣꯡꯅ ꯄꯨꯕ ꯃꯥꯏꯀꯩꯗ ꯍꯜꯂꯛꯂꯦ
ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯀꯩꯊꯦꯜꯗ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯕ ꯀꯥꯔꯛꯂꯤꯕꯤ ꯑꯊꯥꯞ ꯑꯊꯥꯞꯄꯗꯒꯤ ꯂꯥꯛꯂꯤꯕ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝꯁꯤꯡ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯃꯈꯣꯏ ꯍꯜꯂꯛꯄ ꯉꯥꯏꯍꯧꯔꯤꯕ ꯃꯆꯥꯁꯤꯡꯒꯤ ꯃꯅꯥꯛ ꯌꯧꯅꯕ ꯑꯐꯪꯕ ꯒꯥꯔꯤ ꯇꯣꯡꯂꯒ ꯍꯟꯅꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯆꯔꯥ ꯅꯣꯡꯈꯟꯅꯅꯕ ꯅꯣꯡꯉꯥꯟꯕꯗꯒꯤ ꯃꯌꯨꯝ ꯊꯥꯗꯣꯛꯂꯝꯂꯤꯕꯅꯤ꯫ ꯃꯆꯥꯁꯤꯡ ꯀꯔꯤ ꯊꯣꯛꯂꯝꯒꯅꯤ, ꯃꯆꯥꯁꯤꯡꯅ ꯀꯔꯤ ꯈꯜꯂꯝꯒꯅꯤ, ꯈꯟꯅ ꯈꯜꯂ ꯃꯜꯂꯕ ꯏꯅꯐꯤꯅ ꯍꯨꯃꯥꯡ ꯃꯔꯤꯛ ꯃꯌꯥꯝꯗꯣ ꯇꯩꯊꯣꯛ ꯇꯩꯊꯣꯛꯅ ꯑꯃ ꯍꯟꯈꯤ, ꯑꯅꯤ ꯍꯟꯈꯤ, ꯏꯃꯥ ꯀꯩꯊꯦꯜ ꯄꯨꯛꯆꯤꯛ ꯆꯤꯛꯂꯦ꯫ ꯁꯥꯃꯨ ꯃꯈꯣꯡꯗ ꯅꯤꯜ ꯈꯣꯡꯂꯝꯕ ꯃꯌꯥꯝꯗꯨꯁꯨ ꯇꯥꯈꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯠ ꯄꯨꯝꯇꯥ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯏꯃꯨꯡꯁꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯒ ꯄꯨꯂꯞ ꯇꯤꯚꯤ ꯌꯦꯡꯃꯤꯟꯅꯩ꯫ ꯀꯨꯁꯨꯝ ꯃꯆꯥꯅꯨꯄꯥ ꯑꯍꯜꯕꯨ ꯑꯃꯨꯛ ꯌꯦꯡꯅ ꯃꯨꯅ ꯃꯨꯅ ꯌꯦꯡꯂꯤ꯫ ꯋꯥꯍꯩ ꯈꯔ ꯍꯥꯏꯅꯤꯡꯕꯒꯤ ꯃꯑꯣꯡꯅꯤ, ꯑꯗꯨꯕꯨ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯦ꯫ ꯃꯆꯥꯒꯤ ꯅꯤꯡꯕ ꯀꯥꯏꯒꯅꯤ ꯈꯪꯂꯕ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯗꯣ ꯃꯃꯥ ꯃꯍꯥꯛꯅ ꯃꯆꯤꯟꯗ ꯀꯥꯡꯊꯣꯛꯄ ꯉꯝꯗ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯥꯡꯊꯣꯛꯇꯕꯗꯤ ꯌꯥꯗꯕꯅ ꯍꯥꯏꯔꯒꯦ ꯈꯜꯂꯗꯨꯅ, "ꯏꯕꯨꯡꯉꯣ, ꯀꯩ ꯍꯥꯏꯒꯦ ꯃꯥ? ꯅꯪ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤꯗꯅ." ꯀꯨꯁꯨꯝ ꯋꯥꯍꯩꯁꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯕꯗꯩ ꯏꯅꯥꯎꯕꯅ ꯍꯣꯡꯈꯤꯕꯗꯒꯤ ꯆꯍꯤ ꯑꯃꯃꯨꯛ ꯄꯟꯕ ꯂꯦꯞꯂꯨꯔꯕ ꯃꯇꯨꯡ ꯉꯁꯤ ꯅꯍꯧꯅꯅ ꯑꯃꯨꯛ ꯄꯜꯂꯛꯄꯗ ꯌꯦꯡꯂꯝꯕ ꯇꯤꯚꯤꯗꯨ ꯃꯨꯊꯠꯂꯤ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯅ, "ꯀꯅꯥꯒ? ꯅꯪ ꯀꯀꯥ ꯃꯅꯤꯒꯤ ꯃꯆꯥꯅꯨꯄꯤꯒ? ꯍꯦꯟꯊꯣꯏꯒꯔꯣ ꯏꯃꯥ?" "ꯃꯥꯅꯤ." ꯃꯃꯥ ꯏꯕꯦꯝꯃ ꯀꯨꯁꯨꯝꯒꯤ ꯇꯧꯐꯝ ꯈꯪꯗꯕ ꯃꯇꯧ ꯎꯕꯗ ꯆꯤꯡꯅꯔꯞ ꯇꯧꯅ, "ꯋꯥꯐꯝꯁꯤꯕꯨ ꯏꯃꯥ, ꯅꯄꯥꯕꯨꯡꯅ ꯍꯤꯡꯂꯤꯉꯩ ꯅꯪ ꯀꯀꯥ ꯃꯅꯤꯒ ꯌꯥꯅꯈꯤꯕ ꯋꯥꯐꯝꯅꯤ." ꯅꯣꯡꯗꯥꯏꯔꯦꯝꯕ ꯀꯩꯁꯨ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ꯫ ꯀꯨꯁꯨꯝ ꯃꯈꯥ ꯇꯥꯅ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯨꯕ ꯇꯧꯗꯦ꯫ ꯃꯃꯥ ꯑꯃꯗꯤ ꯃꯌꯥꯝꯕꯒꯤ ꯃꯇꯧꯕꯨ ꯁꯅꯥꯊꯣꯏꯒꯤ ꯏꯅꯥꯎꯕꯒꯅ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯑꯅꯤꯗꯨ ꯇꯠꯇꯨ ꯇꯠꯇꯨ ꯌꯦꯡꯖꯕ ꯅꯠꯇ ꯀꯔꯤꯁꯨ ꯍꯥꯏꯔꯨꯕ ꯉꯝꯗꯦ꯫ ꯐꯝꯂꯝꯕꯗꯒꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯍꯧꯒꯠꯂꯤ꯫ ꯐꯝꯂꯤꯕ ꯑꯍꯨꯝꯗꯨꯅ ꯃꯥꯕꯨ ꯌꯦꯡꯂꯤ꯫ ꯃꯐꯝꯗꯨꯗꯒꯤ ꯆꯠꯂꯝꯗꯥꯏꯗ, "ꯏꯃꯥꯅ ꯍꯥꯏꯕꯗꯣ ꯑꯩ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯒꯅꯤ." ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯎꯠꯂꯝꯗꯅ ꯀꯥ ꯇꯝꯅ ꯀꯥꯈꯠꯈ꯭ꯔꯦ꯫ ꯃꯆꯥꯒꯤ ꯅꯤꯡꯕ ꯀꯥꯏꯔꯦ ꯈꯪꯂꯕꯁꯨ ꯈꯪꯁꯤꯟ ꯎꯁꯤꯟꯅꯈꯤꯗ꯭ꯔꯦ ꯀꯨꯁꯨꯝꯗꯣ꯫ ꯊꯃꯣꯏ ꯀꯟꯕꯤ ꯃꯃꯥ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯈ꯭ꯔꯦ꯫ ꯀꯨꯁꯨꯝꯒꯤ ꯃꯕꯨꯛꯇ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕꯗꯨꯃꯗꯤ ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯃꯌꯥꯝꯕꯅ ꯇꯔꯥꯏ ꯇꯔꯥꯏ ꯂꯨꯍꯣꯡꯕ ꯌꯥꯊꯣꯛꯂꯝꯕꯗ ꯏꯅꯥꯎꯕꯅ ꯃꯥꯒꯤ ꯀꯥꯗ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯂꯦ ꯀꯟꯊꯤ ꯊꯣꯛꯅ꯫ "ꯉꯥꯎꯕꯨ ꯉꯥꯎꯕ꯭ꯔꯕ? ꯊꯣꯛ ꯌꯥꯊꯣꯛꯏꯗꯕꯣ! ꯃꯥꯗꯤ ꯍꯦꯟꯊꯣꯏꯗꯨ ꯅꯨꯡꯁꯤꯔꯤꯕ ꯑꯣꯏꯔꯦ꯫ ꯑꯩꯗꯤ ꯍꯌꯦꯡ ꯀꯩꯊꯦꯜ ꯆꯠꯂꯅꯤ, ꯑꯗꯨꯒ ꯇꯣꯉꯥꯟ ꯆꯥꯅꯕ ꯄꯣꯠ ꯆꯩ ꯂꯩꯁꯤꯟꯕ ꯍꯧꯔꯗꯧꯅꯤ꯫ ꯍꯦꯟꯊꯣꯏꯅ ꯇꯣꯉꯥꯟ ꯆꯥꯕꯩ ꯋꯥ ꯑꯃ ꯍꯦꯛ ꯀꯥꯡꯊꯣꯔꯛꯄꯗꯅꯦ, ꯊꯣꯛ ꯄꯨꯊꯣꯛꯂꯒ ꯆꯥꯕ ꯌꯥꯅꯕ." "ꯑꯁ ꯈꯠꯈ꯭ꯔꯦꯍꯦ ꯌꯥꯝꯕꯨꯡꯆꯥ, ꯃꯇꯥꯡ ꯏꯆꯥ ꯆꯥꯗꯅ ꯀꯗꯥꯏꯗꯩ ꯇꯣꯉꯥꯟ ꯆꯥꯕꯅꯣ?" "ꯀꯩꯒꯤ ꯈꯠꯄꯅꯣ? ꯍꯥ, ꯑꯩꯒꯤꯁꯦ ꯈꯠꯄ ꯅꯠꯇꯦ ꯊꯣꯏ." "ꯍꯣ, ꯑꯗꯨꯕꯣꯕ ꯌꯥꯝ ꯋꯥꯠꯂꯤ ꯍꯥꯏꯕ, ꯍꯦꯛꯇ ꯇꯣꯉꯥꯟ ꯆꯥꯕ ꯌꯥꯕ꯭ꯔꯕ? ꯆꯦ ꯍꯦꯟꯊꯣꯏꯗꯣ ꯀꯅꯥ ꯈꯪꯕ ꯃꯥꯅ ꯍꯦꯟꯅ ꯐꯔꯝꯕꯁꯨ." ꯋꯥꯍꯩꯗꯨꯗ ꯏꯅꯥꯎꯕꯗꯣ ꯈꯪꯅꯣꯡ ꯅꯣꯡꯊꯣꯔꯛꯏ꯫ ꯁꯅꯥꯊꯣꯏꯅ ꯏꯅꯥꯎꯕꯒꯤ ꯃꯆꯤꯟꯗ ꯃꯦꯜꯂꯤ꯫ "ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ? ꯏꯃꯥꯁꯤ ꯀꯣꯏ ꯇꯥꯈ꯭ꯔꯒ ꯀꯔꯤ ꯈꯟꯗꯣꯔꯤꯒꯦ?" "ꯅꯪꯒꯤ ꯋꯥꯈꯜꯗꯨꯅꯦ ꯅꯣꯛꯏꯁꯦ꯫ ꯍꯦꯟꯊꯣꯏ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤꯁꯦ ꯅꯪꯅ ꯄꯨꯟꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏꯕ꯫ ꯈꯥꯕꯩꯅ ꯊꯣꯝꯅꯔꯛꯇꯅꯀꯣ ꯀꯣꯛ ꯀꯥꯏꯅꯔꯗꯤ ꯑꯩꯗꯤ ꯃꯥꯡꯖꯔꯦꯍꯦ ꯅꯪ ꯁꯣꯛꯂꯗꯤ." "ꯌꯥꯝꯕꯨꯡꯁꯥ, ꯋꯥꯊꯤꯁꯤꯗꯤ ꯋꯥꯊꯤ ꯌꯥꯝ ꯉꯥꯡꯉꯦꯀꯣ." ꯏꯅꯥꯎꯕ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯏ꯫ "ꯅꯃꯥꯏꯗꯨꯗ ꯄꯥꯛ! ꯑꯩꯅ ꯍꯥꯏꯁꯦ ꯐꯥꯒꯤꯔꯥ? ꯃꯗꯨꯏ ꯅꯨꯄꯤꯗꯨꯅ ꯐꯔꯝꯒꯅꯤ ꯍꯥꯏꯕ ꯈꯜꯂꯤꯕ ꯅꯪꯒꯤ ꯀꯣꯛꯁꯤꯅꯦ ꯑꯩꯅ ꯉꯛꯏꯕ꯫ ꯌꯥꯝꯕꯨꯡꯁꯤꯁꯨꯕ ꯑꯁꯨꯛ ꯀꯨꯏꯅ ꯄꯥꯈꯪ ꯑꯣꯏꯔꯁꯤꯕꯨ ꯏꯆꯟꯗꯣ ꯀꯣꯛ ꯍꯥꯏꯒꯦ ꯍꯥꯏꯕ ꯌꯥꯔꯗꯨꯕꯨ ꯁꯨꯝ ꯇꯧ ꯂꯩꯕ꯫ ꯐꯔꯦꯅꯦ ꯍꯧꯖꯤꯛꯇꯤ, ꯄꯥꯕꯨꯡꯅ ꯍꯥꯏꯔꯝꯃꯤ ꯈꯪꯗꯦ ꯍꯥꯏꯔꯝꯗꯦ ꯈꯪꯗꯦ, ꯃꯤꯅ ꯍꯥꯏꯖꯤꯜꯂꯛꯑꯦ ꯍꯣꯡꯗꯣꯔꯦꯕ ꯑꯩꯈꯣꯏ ꯃꯥꯅ ꯃꯔꯣꯜ ꯑꯃ꯫ ꯑꯩ ꯑꯣꯏꯔꯗꯤꯀꯣ ꯈꯪꯒꯅꯤꯕ, ꯌꯥꯝꯕꯨꯡꯒ ꯑꯩꯒꯁꯦ ꯑꯣꯟꯊꯣꯛꯅꯕ ꯌꯥꯔꯗꯤ ꯐꯗꯧꯕ꯫ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯃꯥꯅ ꯏꯆꯟꯒꯤ ꯋꯥꯈꯜꯗ ꯀꯥꯊꯦꯛꯑꯒ ꯍꯤꯡꯉꯤꯁꯦ? ꯎꯔꯦ ꯅꯠꯇ꯭ꯔꯣ ꯅꯪꯁꯨ? ꯍꯧꯖꯤꯛꯐꯥꯎ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄ ꯉꯝꯗꯦ, ꯈꯣꯏꯗꯧ ꯂꯪꯈꯠꯂꯛꯇꯅꯀꯣ ꯃꯅꯥꯛ ꯆꯠꯂꯒ ꯌꯥꯝꯕꯨꯡ ꯅꯪꯁꯤꯖꯈ꯭ꯔꯣ ꯍꯥꯏꯔꯗꯣꯏꯅꯤ ꯌꯦꯡꯉꯨ." "ꯍꯣ, ꯐꯔꯦ ꯐꯔꯦ, ꯑꯗꯨꯝ ꯉꯥꯡꯂ ꯂꯩꯗꯧ ꯁꯔꯨꯛꯅꯦ, ꯅꯪ ꯉꯥꯡꯍꯧꯔꯣ, ꯑꯩꯗꯤ ꯇꯨꯝꯃꯅꯤ." "ꯇꯥꯟꯅ ꯇꯥꯟꯅꯅ ꯅꯥꯀꯣꯡꯗ ꯉꯥꯡꯉꯛꯄꯗꯤ ꯇꯧꯒꯅꯨꯀꯣ, ꯑꯩ ꯇꯣꯉꯥꯟ ꯇꯨꯝꯈꯤꯗꯧꯅꯤ ꯍꯦꯛ ꯉꯥꯡꯉꯛꯄꯗ." ꯍꯥꯏꯔꯝꯂꯒ ꯐꯩꯖꯨꯞ ꯆꯤꯟꯈꯠꯂ ꯇꯨꯝꯈ꯭ꯔꯦ꯫ ꯏꯅꯥꯎꯕꯗꯤ ꯑꯋꯣꯏ ꯇꯥꯅ ꯁꯥꯎꯔꯤꯕꯅꯤ꯫ ꯃꯌꯥꯝꯕꯗꯣ ꯄꯥꯡꯗꯦꯅ ꯆꯩꯔꯤ, ꯃꯊꯝ ꯑꯣꯏꯅ ꯆꯤꯝꯕꯥꯜ ꯊꯣꯛꯅ ꯆꯩꯕ ꯉꯝꯗ꯭ꯔꯕꯁꯨ꯫ ꯃꯃꯥꯅ ꯍꯥꯏꯔꯛꯄ ꯋꯥꯗ ꯌꯥꯊꯣꯛꯂꯝꯂꯕꯁꯨ ꯅꯣꯡꯗꯥꯏꯔꯦꯝꯕ ꯍꯦꯟꯊꯣꯏꯒ ꯂꯨꯍꯣꯡꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯁꯨꯈꯟ ꯈꯟꯗꯦ꯫ ꯍꯣꯡꯁꯨ ꯍꯣꯡꯂꯣꯏ, ꯑꯗꯨꯅ ꯊꯧꯅꯥ ꯄꯨꯝꯕ ꯄꯨꯊꯣꯛꯂꯒ ꯏꯆꯟꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯂꯒꯦ ꯈꯜꯂꯛꯏ꯫ ꯃꯁꯛ ꯎꯔꯗꯤ ꯍꯥꯏꯒꯦ ꯐꯣꯡꯒꯦ ꯈꯟꯕ ꯑꯗꯣ ꯏꯆꯟꯒꯤ ꯃꯒꯨꯟꯅ ꯀꯟꯃꯟꯈꯤꯕꯅ ꯍꯦꯛꯇ ꯉꯝꯈꯤꯗꯕꯅꯤ꯫ ꯑꯗꯨꯅ ꯃꯤꯀꯨꯞꯁꯤꯗꯗꯤ ꯐꯣꯡꯗꯣꯛꯀꯦ ꯈꯜꯂꯤꯉꯩ ꯐꯣꯡꯗꯣꯛꯅꯕꯒꯤꯗꯃꯛ ꯁꯣꯟꯊꯔꯨꯕ ꯇꯧꯗ ꯏꯆꯟꯗ ꯀꯣꯜ ꯇꯧꯏ꯫ ꯑꯗꯨꯕꯨ ꯑꯅꯗꯔ ꯀꯣꯜꯗ ꯂꯩꯔꯝꯃꯤ꯫ ꯀꯣꯜꯗꯨ ꯐꯠ ꯀꯛꯈ꯭ꯔꯦ, ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫
Hadamusu another call leramli. Tofum khang the mobile do ying laga call back to bangairi. Balcony dani mana lep libado. Ying ni screen call lag pagi chong thorik libado. Ichen oira boy khaloi. Adubu tayalgi oirami. Ngakta da bang laurubani. Adubu patharaga nakong na mobile thamli. Nongdaina. Hello. Aina tariba box sa chumbra. Chumme nang kamay khangami ba. Nang giwabo aina kedo khangway doino. Pag tambinaba mi marang kaina layni. Nongdari madu kari haigadabano khangda tumin laysili. Kaino hong ladoiro. Hongwe kedo hong durigi. Ay, aduki iray layna yathora ina pawang panggisina kamay tawba. Yathokba bu kedogi nang ni hina khanglang mani. Aina kari khalang mani haiba. Masida aduwada haina bay mathaw tadi. Adubudi chumba. Asukui basi mina kudong chaba lawba hen bay maong dalay isa. Ay di pienda ba na loire. Nang amadi imasi ying bada chinga se krak krak chiklaga khang labani. Film lati punsi se film oram madina ay na loy nang hamda bayaram bani. Ho aduna bana na isu nangi isat ngak na buho na bada pang da buoli. Hong ki bada yaroy ko ya ki ba thokraso hay bidi hay no hena. Hong we me as yang wali waroy pot aduda pudo lak to bayam. Ay waroy pupu handoy Pudra de. Ay nang di second hand tarani. Ijan di first ni fang duishe kem khalor na thame. Karangang lamba call thamki nongdarin ba phone na thengba phawba ijan gi call back ngai se adubu oidrabada WhatsApp status ama langkhatli angaw bu thamoi se laikang marakta dum leikro tamlamle nangna ibu otpase okhak su oli dako status thamkraba tong phone na kuina ngai serambani adubu ngai bangam da tum takre ijan su thabaki aruba khanaba miwe khara wari sanaranga amuk lushinda yadaba document khara lushilingi matam haukiba khangautre fana thengle mana tumba changakpado pung ani tagadawre mobile screen da yamung kai haina miss call ani leibado madu ubada ngakna yingi karam kanda tawkibano khangautre miss call da tawrakibagi pungpham chongtholabsu mana khangaudrabani thengle matam do call back tawrubasu tawtre WhatsApp changlaga nongdarambagi status hanna yingi iramliba wahai khara tuna ichangi haksang manungda lolaga paliba thamoyado sapo ama pirakpagumna masa pomba swai laukiba khangaude